इमेज पाउदम मिंग ताबिरिबा सिंबु अहानब मक्कदा खेत्रिमे मोनिंद्रो नतरामना ओक्सरी ngasiगी मरुइबा पाउ ब्लैक डे थोरम पांगथोक नखरे अहुम सुबह स्टेट लेवल यूथ कन्वेंशन 2019 कम कल्चरल मीट पांगथोकरे लोइनना पोसान मा नेशनल न्यूट्रिशन मंथ की मखादा क्विज सॉन्ग कंपटीशन अमसुंग अवेयरनेस प्रोग्राम कया पांगथोक नखरे हौजिक ngasiगी मपुंगोइबा पाउ अमुक लौबिरसी कुकी इनपी मणिपुर किमगी मिजिंग मखादा हिल ट्राइबल काउंसिल मोरे न लुचिंगदुना मोरे द लेबा तोंगान तोंगान बा कुकी सिविल सोसाइटी ऑर्गेनाइजेशन सिंग ngasi galngam lentual ground दगी होरगा मोरे टाउन पुंबदा रैली अमा चटखरे ngasi रैली अदु हिल ट्राइबल काउंसिल मोरे गी ऑफिस द लमथुंगफम ओइखी लोइनना मियाम गी ओइबा मिफम अमसु पांगथोखी ngasi रैली अदु द punish the murder of 1,000 cookies are not cookie entitled for human rights. No Naga solution before justice for cookie. Justice delayed is justice denied. We want peace, not bloodshed. Amadi justice is our democratic right. Thaba placard sing sizinaki. Rally aduda miyoi lising kayana sarugyaki. Ngasigi Black Day ga mari lenana. इंडिया की प्राइम मिनिस्टर नरेंद्र मोदी द एड्रेस तौबा मेमोरेंडम अमा मोरे की एसडीओ की खुतांग द पिसन की रैली मनुंग द मोरे टाउन द गाड़ी चेन खिदे अमदी सरकार की ऑफिस सिंग बैंक स्कूल कॉलेज दुकान होटल थोंग लोन की पामदब थोकदोक सिंग थोकतनब पुलिस न ngak senbagi thabak chataki ब्लैक डे की थौरम ग मरी लेना हिल ट्राइबल काउंसिल मोरे की प्रेसिडेंट गिनखो सई लुंगदिम न फोंगदोक किबदा ngasi pangthokliba black day gi thorum asi lising machamapan marhudra gi matamda NSN IM na nupi angang khaktna lanjadraba kuki itil naw kaya ama minungsi leitana hat kiba babu yaningdaba galoina na NSN IM na minungsi leitana hat pikraba leikedraba singi mafamda ikai khumnaba amadi solidarity utpa oina malem asida leiba kuki taba mafam singda kuki black day gi thorum pangthoklibani NSN IM na chathakeba mihat sing adugi matangda achumba wail puthokpiu haina India gi Prime Minister da memorandum humphur hena pisin ba leikrabani adubu ngasi phawda achumba wail amaphaw phangdana lairakli kuki itili naw kaya gi mihat kamari lenana achumba wail pidriba phawba lep leitana memorandum adumak pisin khigani haina su phongdokhi amaromda Tamenglong district ki manung chana leiba Faitol village community hall da ngasi ayuk pung mapan da horaduna cookie black day pangtoktuna silent procession ama chatkre procession adu Faitol community hall da horaga Faitol village sinbatunga chatki loinana miyam gi oiba mifam amasu Faitol community hall da pangtokki ngasi gi mifam amadi procession adu da cookie solution before naga solution world must condemn NSN IM pogrom amadi cookie crisis for justice haibana chingba placard kaya paiki procession aduda miyoi chamnga mukna saruyaki Manipur da nongma kangdana drug faba drug sungpham singjauna phato polam yanba yungang sungpham kaya leptuna phagatpa thugaibagi thabak chatharakpa asina lamdam asigi tungi mirol kaya kari oirakadagi haibasi kiningai oire maramaduna asigumba kaya sing asidagi kokloba Manipur da leriba civil society organization sing club organization maira paibi miyam punna phaminaduna kari toksigi haiba ware ama lominasi haina Manipur gi chief minister nongthomam berena appeal torkli chief minister secretariat pangthokpa pawgi mipam amada chief minister na makhata na haiki asumna miyam ga loinana lenga ka amtung phaminaraga mayai ka batinja ki matangda kari toksigi haiba ama punna khanaraga ware ama lawdrabadi lamdam asi nomadi soidana mutkeba yabagi phibamda leiri
असुमन तौद्रबदी लुप सिंगना अमा तौनी लेंगांगना अमा तौनी नाकल अनि गी मरक्ता मरे येनदुना यानी यारोई हाइदुना मतम मांगंदुना लेरे चीफ मिनिस्टर मखा ताना है कि मयाई काब चिंजा की पोलम सिंग मरु एना यू असी अखोइना पोमथिंग थिंगबा हाइबसे मदि ओइथोकते हौजिक लुप सिंग थिंगलबसु मफम मफम द यू सुंगबा योनबा कया अमसु यावरी अदुबु मसी पुरा थिंगबा ngamloidabana मयाई काब चिंजा असी ना करी ओहेलकदगे तुंगी मिरोल द कयाम सोलकदगे हाइबा अदु अमुक्तंग नैनरगा लेंगा का पुन्न तानदुना करी फिरेब लोगसी हाइबदु अखोइ पुन्न लोमिनरगा थबक मपाइखतसी मयाई काब चिंजांग नौना मपुरोइबा काइनकिबा लिवर सिरोसिस नारब मियोय क्या लेरी थौबाल डिस्ट्रिक्ट तगी लुपा कोटी चामरोंगी ओगेदबा हेरोइन पाउडर सुंगनबा फैक्ट्री थुगाई किबगा लोइनना ngarangna chakhau tatkataba pojan yorba yungang sing loinana yungo kaya phagatpagi thabak chatharak pasina tumgi mirol da ohogada film asida ahing tumba yaraktre asigumba yuda pojan toroba kaya asi thaklobadagi sahi kunmanga dagina sahi yankai gi mathakki mioi kaya liver cirrhosis tawduna naba kaya thengnare makoina nganna lekhidraba matung makoina thamlamba macha masu sing awaba phibam amada leiba kaya su thengnare maram aduna lup sing amasung lenga ka puna phamina duna warep ama lawrasi haina chief minister na makha taki be the voice of new india haiba theme the third state level youth convention 2019 come cultural meet raj bhavan imphal gi darbar hall da manipuri governor dr nazma a heptula na athobi meeting oduna pangthokre service bridge agency na sinduna pangthokkiba thorum aduda PDS and Consumer Affairs की मिनिस्टर काराम सियामना थरोमा पु ओइबगा लोइनना तोगान तोगानबा स्कूल कयागी महिरोइ सिंगसु कन्वेंशन अदुदा सरुयाकी थरोमदुदा अथोइबा मिथुंगी वारोल पीरदना गवर्नर डॉक्टर नाजमा ए हेप्टुला ना हाई स्टेट असिदा लैरिबा तुंगी युम्बी ओइगेदोरिबा नहा सिंगदा शक्ति पीबना हिरम कयादा चौखटपा अवनबा पुरप ngамगनी नहारोलदा शक्ति पीबना लाइरबा कोहनबा अफबा एजुकेशन पीबा लेंगाक शासन फानबा क्राइम हंथानबन चिंगबा हिरम कयादा चाउना अवम पुरक्तुना लेपा असि चौखट लमजल कुमांग चौकसिनबा ngамगनी हाइकी ngasigi convention adugi manung channa technical session amadi discussion su pangthoki maduda department of psychiatry rims hospital gi professor dr rk lenin na internet addiction and its impact in our health hybrid topic ta Joint Director CST Manipur State AIDS Control Society Dr. Lucy Doidangna know your status and get treated. Manipur University ki Professor MC Arunna drug problems and need of a state drug policy have topic ta aduga. Tawal District Police ki SP Dr. Ibom Chana cyber crime and uses of mobile phone have topic ta wanganki. District Administration Kaksingna Department of Social Welfare ICDS Government of Manipur ga kusamna sinduna Posan Ma National Nutrition Month ki makada Posan Mela and a quiz and a song competition ama multi-purpose community hall Kaksing Mayai lekai da pangthokre ngasigi thormadu da Kaksingi Deputy Commissioner Valentina Arambamna athoi mithung len amadi Anjali Chongtham SDO Kaksing na thormapu oina saruyaki Dr. T.H. Somarendro, Chief Medical Officer Kaksing, Y. Achoba, ZEO Kaksing, Dr. Gopesor Singha, Medical Officer in Charge, PHC Palel, Miss Rosita, Dietitian Amadi, T. Anita Devi, DPO Kaksing Ngasagi Thorumgi, Resource Person Sing Oina Saruyaki. Thorumgi Saru Ama Oina Quiz Amasung Song Competition Pangthoki. September Thabum Ama. Chupna Posan Ma 2019 National Nutrition Month Haiduna Lepak Sin Batuna Palan Tonari Basigi Saru Ama Oina District Administration Thobal District Health Society Thobal Amadi ICDS Selgi District Program Officer Kusamnana Posan Ma ga Mari Lenana Nutrition Cleanliness and Sanitation gi Awareness Program Ama Ngasi Salungpham Kangyambe Mayalik Community Hall Pangtokre Ngasi Pangthokkiba awareness program aduda ICDS cell Thawalgi DPO T Anita District Family Welfare Office Thawalgi District Family Welfare Officer Dr. KSS Memcha Devi Salungpham Kangyambe Gram Panchayat ki Upapradhan Maibam Achoba GPSC ki Ward number 4 member Maibam Khomba Ward number 5 ki member Ningthaujam Romain amasung
Community Health Center Hairoki MO in charge Dr. Y Nokulna atu mitung sing oiki. Lonana National Health Mission NHM Thobalgi DPM CH Basanta District Child Protection Unit DCPU Thobalgi Rina Chanu Merangtem amasung Anita na ngasigi thoromgi wangangloi oina saruk yake. Thormaduga mari lenana ICDS cell Thobalgi DPO Dr. T Anita na hai kibada hau kiba chahi lisingni tarani pangi March thada Prime Minister Modi na haudo kiba program asigi maru oiba pandamdi lamdam asigi mironbi angang chelibi nupi amasung angang singbu machi oiba chinjak pijaba amadi masamau phana thamba loinana mironbi singda darkar leiba singsu free da phanghanbani angang chelibi nupi sing amadi angang singbu masamau phana leinabagi dabak aikhogi akoiba sing luna nana thamsi amadi matam ayambada machi oiba chinjak sing chahanduna masamau phana leinaba honaba haibasi program asigi manung chali aikhoi punna nada yektanaba hakchang sengna leinaba honaminasi haiki ngasigi awareness program adugi saruk ama oina salungpham amadi tongan tongan ba masi khunthang ba kulsingi miro minupi sing amasung mamagi khomlang thakliba angang singi oiba free health checkup amasu pangtok pagalonena mironbi singna sinnabada kanaraba amadi haksangda mapangal piba ngamba chinjak singsu miyamda utna yanganki lamdam asigi sermit loan pagat hanaba amadi sentok leiba kunai ama ohinnaba honabada mahima sing hairaba amadi haitriba naha singbu skill development program singda ahenba pukning changduna honaba maru oi haina BTSD private limited ki chairman Naurem Nabachandra phongdokre ngasi Bubon technical and skill development BTSD private limited sinduna kaksing pajile kai leiba BTSD gi branch office ta pangthokpa Pradhan Mantri Kausal Vikas Yojana PMKVY की centrally sponsored state management CSSM component की मखादा तोंगान बा trade सिंगदा training लोरबा सिंगदा certificate जंतोक पकी थरम अमदा BTSD की chairman नबत चंद्रना मखाताना हाई की बदा center असिना ngasi फाउबदा मियोय लिसिंग म चामंगा रोम तोंगान बा trade सिंगदा training पी क्रे training लोय खरबा मियोय चात्रेत सु लेपाक असिगी अमदी इंडिया की वांगमदा लेबा कंपनी कयादा थबक सु फंख्रे ngasi su naha oiriba sing mahiroi sing amadi thabak thiriba naharol kayabu free of cost free fooding free lodging amasung free job placement piduna lakli maram asina iramdam asigi naha sing club organization sing ahal laman sing na cooperate tobiu lonena aigi yumda leiriba lairik hairaba amadi lairik tamba phanghudraba naha singbu Asiguba skill development training asida isaga chanaba trade yaubiduna iramdam asibu chakotpa senthok leba kunai ama ohenbada miyam punmaksu saru yabi haina appeal tawki Nabachandra makhatana hai BTSD private limited asi National Skill Development Corporation NSDC ki makhada ing lising ni tarat registered tauraba private company amani housing company asina PMKVY की centrally sponsored state management component का कुछ समझने assistant electrician, mason general, plumber general, अमदी front office associate हाइडबा trade सिंग सिदा था अहुम की course सिंग चथरी लोनेना BTSD ना training course लोय की सिंगबु India की reputed company सिंग द नतना about Dubai फाउबदा job placement की खुदों चाब सिंग सुपीरी Bangalore, Shillong, Ahmedabad, Delhi, Noida, Gujarat, Hyderabad, amasung Dubai da housing company sidagi training loikraba sing thabak phangduna lady haiki taromaduda hanagi minister housing senior citizen kaksingi president and Nimai Singhat athoy mitunglen DC kaksing Aramam Valentina na thoromapu aduga hanagi minister TH Tomba SP kaksing Y Victoria thabaktagi potharaba principal P Kunjo Singha amasung BTSD private limited chairman N Nabachandra akana mitung len sing oina saru ya ki bagalona toan ba trade sing the training loikrabas in the course certificate sing su yantoke ZEO DPO SSA IED Thawalna Sinduna children with special needs oirba angang singidamak medical assessment camp among asi Khawok higher secondary school the pangto kray assessment camp atu the hearing impairment audio testing, visual impairment, intellectual disability, orthopedic
stall sing hangduna angang singbu check tawduna identification of children with special needs khangdoktuna angang singda hearing aids wheelchair tricycle crutch rollator CP chair MR kits cans braille slate na chingba aids appliance sing pinaba changyang tawki loinana surgery correction allowances mainstream to school disabled identification amasung school plan sing su khangdoki assessment camp adu pangthokpagi matangda S Satish Kumar Singha district coordinator IED SSA Thobana phongdokkibada disabled oiraba angang sing asi ayambana yumda mama mapana ahal laman singna losunduna thamgalli hariba angang sing atubu puthokduna makoibu screening tawduna makoigi tangai phadaba sing adu khangdoktuna mainstream da puraktuna mahi masing taman daba yade amadi makoida leijeriba haithoi sing thoiba sing adu miyam da uthok chaba ngamjanaba haibagi pandam da pangthokpani adugi sumatakta angang sing da tangai phadaba et appliance sing pinaba amadi allowance sing phangna basu sinbi bani haiki Kaksing Higher Secondary School Kaksing im Hairosi na sindunangasi Library and Information Center gi mipun sangda Teachers Day celebration pangthokre ngasi gi thormaduda E Surchan Principal Kaksing Higher Secondary School M Rameswar Vice Principal Kaksing Higher Secondary School amadi Srimati N Memcha Devi Senior Lecturer Kaksing Higher Secondary School na President Member sing oiki ngasi gi thormaduda Mahiroi sing na oja sing da achamba khudol pot sing tambaga loina cultural program sing su pangthoki Yaripok Municipal Council Ward number 2 gi councillor Akoijam Romesh amadi council asigi hanagi chairperson Kaisam Lupa amadi Ukal gi vice president Akoijam Ibom Chan lusingduna Vishnu Nahagi miyamna Vishnu Nahagi ithei makok haina khangnaba Pechi Road ta leiba mafam asida ngasi u chara cham yankairom thakhrei makhatana su u chara kya thakigani Uchara Thabaduda Yarepok Municipal Council Ward number 1 Councillor Laisram Subhachandrasu Sarugaki Hari Kaksing Water Supply and Sanitation Development Committee Amadi Staff Singi Makai Dagi Kaksing Water Supply na Ising Pidiba Consumer Sing Segmai Turel gi Ising level Wankal Lakpadagi Turel Dagi Ising Singkat Pam Tampam Ising Tunan Kibana Pam Matakta Singkat Kibadagi Ising Limit Mari Mangani Pib Ngam Kiroi Haiba Pau Ama Electronic media amadi nuti phongba pauche da thainare thamjani bo famdi Kaksing Water Supply Scheme lupa koti 35 changna upgrade tawbagi thabak paikhat kiba chahi 30 35 airakle segmai turel ising imai wangkhalakpa haibasi handaki chahi sidata wangkhalakpa nate segmai turel cheliba character dam leibana isingi level ngayak ta leitana anem awang honglibani amadi chahi khudingi nongju thada segmai turel ising wangkhatna chelibani Asigba film sing asi yenglaga ising singkhanaba pam matau karamna karamba mawong matau da thamgadagi haibagi plan tawdreba karigino ngasigi asuk chokkolaba juk asida Kaksing lamdam asigi miyangi ising piriba bibhag amana miyamna tabada nokningadaba thong asi makhatana amuk thoktanaba senbiba phai ising haibasi miyoibagi changdaba yadaba potlamni khanbiduna matik chaba mari lenaba PHED na akan yang changbiduna athuba matamda soiriba sing samdoktuna athuba da ising matik chana phangambiu ising haibasi miyoibagi thawaini hiramasida aksuna akan yang changlagani haina all Kaksing Students Union gi charol aman hairi ROP lising ni tarama panda yauriba oza singi asoiba pay structure semdoknaba education gi director na draft proposal mamang thada secretariat thakrabasu ngasi phawba rectified tawraba order thokpidan leiri oza singna matam kayagi mamangdagi oza singna piriba hantaba pay structure amadi asoiba AGP system bu grade pay do onthoknaba demand tawduna lakhibani lakliba September gi tang kun phawba gi manungda primary teacher graduate teacher SSA teacher RMSA teacher amadi higher secondary lecturer singi post singa chanaba grade pay semdokpai order mari lenaba finance department na thokpi drabadi siege work economic blockade na chingba akan khongjang changsil kadori mayam gi mama mapani haina riba ikai kumajariba chief minister na school phagaran si haina changsil lakliba mission asida achoba daita lagudoriba oza singbu mirai biba amadi hantana thambiba afaba natte haina
Joint Teacher Forum की Publicity Secretary M. Romeo na thadok patrol aman hairi Leihau Chendraba Leipaku amuk hana leihau chelhanabagi pandam da pangthok kiba United Nations UN Convention की COP14 ngasi lasin kre mifam aduna lauki warep singi matang da UNCCD Executive Secretary Ibrahim Thiaw amasung COP14 की President Prakash Javadekar na share tauki Javadekar na haikibada sizinaba yadraba leipak singbu amuk hana sinanaba yanaba India की di thabak lokhatpa hore numit tarani chatakeba bifam aduda sarugya keba leipak kaya dagi lakeba delegate singna Delhi Declaration bu thabak to ontokani haibagi warep lauki stakeholder cham humdra hena saruya kiba singna tongan tongan ba meeting khana nainaba sing amasung land degradation bu amuk hana phalakna bagi solution poto nakiba sing aduna COP14 adu mai pakpa amani haiki UNCCD gi Executive Secretary Ibrahim Thiaw na haikibada land restoration asi yamnamak maru oi masi biodiversity ga direct mari leinai land restoration gi wafam masi leipak punamakna bhap tanarabani ainasu man phongdoki COP14 asi Noida da pangthokki bani Delhi University Students Union की मिखल दा अखिल भारतीय विद्यार्थी परिषद ABVP ना चावना माई पाकरे फम मरी की मनुंग दा अहुम ABVP ना फंगबंगम करे National Students Union of India NSUI ना फम अमा फंगबंगम की ABVP की अक्सित दाहिया ना प्रेसिडेंट की फम फंगरे माना NSUI की चेतन त्यागी बु बोर्ड दिसिंग तरापन हेंदना माई थीबा पेकी Vice President की फमदना ABVP की प्रदीप तनवार ला फंकी लोइना ABVP की शिवांगी खारवाल ना जॉइंट सेक्रेटरी की फम फंकरे NSUI की आशीष लंबाना दिल्ली यूनिवर्सिटी स्टूडेंट्स यूनियन की सेक्रेटरी की सीट फंकरे माना ABVP की योगी राठीबु मैथिवत पीकी फम मरी अदुगी दमक मिरेट यांखैनी थोइना लंबा तौनकी सानबगी पाव District Sports Association DSA Kaksina Sindana Association Asigi Playground Hauzik Sathariba 18th Ketri Leihau Devi Memorial Super Division Football League 2019 ngasi sanakiba match ta Apsa Mantak amadi TYPA Sora Panjal chanaduna draw oikhre Apsa gi Panjal singadu linai phunna match ki minute taramathoi lomin thangna minute kunthra taruk amadi Dogin hauna minute nipunipan charpada chanki TYPA Swaragi Panjal Singh aduna Nasir Hussaina minute tarataru amadi humpumari Alam Khan minute kuntra tarata chankibani All Jiribam Sports Association Jiribam na sinduna Jiribam Higher Secondary School gi playground da August ki tang kontra dagi team taramathoina saru yatuna satharakkiba 16 Chandam Inunganbi Memorial Mini Boys Under 13 Football League Tournament 2019 ngasigi sanakiba mari suba quarter final league round match ta BBA Soto Bekrana PSG Kalinagar bu ani amada maikio piki hayeng PFC Paitol amadi KSC Rani Veng sanaragani BBA Soto Bekra gi goal sing adu C Banwa Uina mapan suba amasung konmathoi suba minute chanki PSG Kalinagar gi amatangaraba goal aduna David na kulumdoi suba minute chankibani Hauzik aroibada maroiba pau amu hana pizari Black Day thoram pangthok nakhre ahum suba state level youth convention 2019 kam cultural bit pangthok khre loinana Posan ma National Nutrition Month ki makhada quiz song competition amasung awareness program pangthok nakhre Ngasigidamagtadi image paudam pizaba matang asi loisinjari miyambu amuk kahna kurumjari